Sajibu Cheiraoba amadi Eid-ul-Fitr gi mingda dukansingna pochai gi mamal ka henna yonbigano haina KMWO na thadorakpa cherol amana khangalakli. Apunbagi saktam kaibe yaroi tungi mirol kansi haibagi pandamda KMWO Kanglaipak Minority Welfare Organization Manipurna lagliba March ki date 30 da pangthokadoriba mitai gi Sajibu Cheiraoba amadi March ki date 31 da pangthokadoriba Islam dharma chatpasingi khwaidagi chawba kumhai Eid-ul-Fitr lakpasida lamdam asida laibiriba Islam laining chatpasingna Islam na yadaba bomla thaba amadi nupi singna pardagi wangmada thokpiraktana basu khangalakli amadi loop asina thengnarabadi afafatagi thodang masa masana pujagadabani hairi amoromda chahi ani henjilaklaba lan namaram oiduna miyoi kaya wa awafamda taringai cheraksida mateng pangbagi mahutta harau kumai asigi khudongchaba lauduna pochai gi mamal ka henna yonba thengnare organization asigi thomi singna miyamgi khalaga drive sataba haukhre hairi Masida kanagumana pochai gi mamal ka henna wangna yolamba thengnarabadi afafattagi daita masa masana pujagadavani suhairi loinana Sajibu Cheiraoba amadi Eid-ul-Fitr na lakpada kanglup maselgi marakta achan mirai naidaba iramdam kanba luchinba ama laktuna santi purakpa oirasano haina yaifa paujel su pirakli